ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯒ꯭ꯔꯥ ꯁꯍꯔꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯔꯤꯕ ꯍꯤꯟꯗꯨ ꯃꯈꯩꯅ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯍꯥꯗꯦꯕꯒꯤ ꯂꯥꯏꯁꯪ ꯑꯃꯇꯪ ꯁꯥꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯗꯦꯕꯒꯤ ꯑꯣꯏꯕ ꯂꯥꯏꯁꯪ ꯑꯃ ꯁꯥꯅꯕ ꯃꯍꯥꯛꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯁꯥꯅꯕ ꯃꯐꯝ ꯌꯦꯡꯂꯕ ꯑꯃꯁꯨꯡ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯁꯥꯕꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯦꯔ ꯈꯥꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯤꯟꯅꯈꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯕꯨ ꯁꯥꯅꯕ ꯊꯕꯛ ꯍꯧꯔꯛꯄ ꯑꯣꯏꯅ ꯑꯍꯥꯟꯕ ꯃꯐꯝ ꯑꯗꯨꯕꯨ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯅꯥ ꯃꯇꯨꯝ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯐꯪꯂꯤꯕ ꯁꯅꯥ ꯃꯇꯨꯝ ꯑꯗꯨꯕꯨ ꯁꯦꯔ ꯈꯥꯟ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯍꯟꯗꯨꯅ ꯂꯩꯔꯤꯕ ꯁꯤꯟꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯄꯨ ꯁꯥꯔꯗꯨꯅ ꯁꯅꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯝꯈꯤ꯫ ꯁꯦꯔ ꯈꯥꯟꯅ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯌꯥꯅꯤꯡꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯤꯕꯗꯒꯤ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯅꯔꯝꯗꯦ꯫ ꯁꯤꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯕꯤꯔꯕꯜꯗ ꯁꯅꯥ ꯐꯪꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯟꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯕꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯠꯇ ꯈꯪꯍꯜꯂꯝꯗꯦ꯫ ꯐꯪꯈ꯭ꯔꯤꯕ ꯁꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯗꯕꯒꯤ ꯃꯇꯧꯒꯨꯝ ꯑꯁꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯌꯦꯡ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯂꯥꯏꯁꯪ ꯑꯁꯤꯗ ꯊꯝꯒꯗꯧꯔꯤꯕ ꯃꯍꯥꯗꯦꯕꯒꯤ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯀꯔꯤꯅ ꯁꯥꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯟꯅꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯃꯥꯡꯗ ꯈꯪꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯧꯅ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯊꯝꯒꯗꯧꯔꯤꯕ ꯃꯍꯥꯗꯦꯕꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯀꯔꯝꯕ ꯄꯣꯠꯅ ꯁꯥꯔꯒ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯕꯤꯔꯕꯜ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯕꯤꯔꯕꯜꯅ ꯂꯥꯛꯇꯕꯗꯨꯗ ꯕꯤꯔꯕꯜꯕꯨ ꯀꯂꯛꯆꯕ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯕ ꯃꯌꯥꯝ ꯑꯗꯨꯅ ꯕꯤꯔꯕꯜꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯅꯤꯡꯊꯧꯗ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ "ꯐꯔꯦ, ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯕꯁꯨ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯈꯛꯇꯃꯛ ꯈꯟꯅꯕ ꯍꯧꯔꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯒꯗꯧꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨ ꯀꯔꯤꯅ ꯁꯥꯔꯒ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯈꯟꯅꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯋꯥ ꯑꯗꯨ ꯈꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯁꯥꯗꯨ ꯃꯨꯅꯤ ꯑꯃꯈꯛ ꯆꯪꯂꯛꯈꯤ꯫ ꯂꯥꯏꯅꯤꯡꯕ ꯃꯨꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯕꯦꯕꯥꯔ ꯂꯩꯅ ꯇꯔꯥꯝꯅ ꯑꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯆꯥꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯁꯥꯗꯨ ꯂꯥꯏꯅꯤꯡꯕ ꯏꯕꯨꯡꯉꯣ, ꯉꯁꯤ ꯅꯍꯥꯛꯅ ꯇꯟꯖꯥ ꯆꯥꯅ ꯑꯩꯒꯤ ꯗꯔꯕꯥꯔꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ"꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯟꯗꯛ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯅ ꯃꯍꯥꯗꯦꯕꯒꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯁꯥꯕꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯁꯪ ꯑꯁꯤꯗ ꯊꯝꯒꯗꯧꯔꯤꯕ ꯃꯨꯔꯇꯤ ꯑꯁꯤ ꯀꯔꯤ ꯄꯣꯠꯅ ꯁꯥꯔꯒ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯆꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯂꯥꯛꯄꯤꯕꯁꯤꯗ ꯅꯧꯅ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯗ ꯊꯝꯒꯗꯧꯔꯤꯕ ꯃꯨꯔꯇꯤ ꯑꯁꯤ ꯀꯔꯤ ꯄꯣꯠꯅ ꯁꯥꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯔꯝꯃꯨ"꯫ ꯂꯥꯏꯅꯤꯡꯕ ꯁꯥꯗꯨ ꯃꯨꯅꯤ ꯑꯗꯨꯅ ꯈꯣꯝꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯃꯍꯥꯗꯦꯕ ꯃꯁꯥꯃꯛꯅ ꯂꯥꯛꯂꯗꯨꯅ ꯅꯧꯅ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯥꯠꯀꯗꯧꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯁꯥꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯊꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ"꯫ ꯁꯥꯗꯨ ꯃꯨꯅꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯍꯥꯏꯕ? ꯊꯑꯣꯏꯅ ꯃꯍꯥꯗꯦꯕ ꯃꯁꯥꯃꯛꯅ ꯑꯗꯣꯝꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯁꯥꯒꯗꯧꯔꯤꯕ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯁꯥꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯣ"꯫ ꯑꯛꯕꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯁꯥꯗꯨ ꯃꯨꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯥꯠꯀꯗꯧꯔꯤꯕ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯁꯥꯅꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯁꯥꯕ ꯍꯧꯔꯛꯄꯒꯤ ꯑꯍꯥꯟꯕ ꯇꯧꯕ ꯍꯧꯔꯛꯄꯗ ꯐꯪꯈꯤꯕ ꯁꯅꯥ ꯃꯇꯨꯝ ꯑꯗꯨꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯃꯍꯥꯗꯦꯕ ꯃꯁꯥꯃꯛꯅ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯉꯔꯥꯡ ꯈꯪꯍꯜꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯅꯥ ꯑꯗꯨ ꯍꯧꯖꯤꯛ ꯃꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯌꯨꯝꯗ ꯂꯩꯔꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯗꯨ ꯃꯨꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯅꯥ ꯂꯧꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯧꯖꯤꯛ ꯁꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯤ꯫
साधु मुनि अदुना हाइरिबा वफम अदु ताबदा ngसाइगी सना लौखिबा मंत्री शेर खान हाइरिबा मिओय अदु यामना कीबा पाखतबा फावखि महांगना पुकनिंगदा सुमना खंजै अइना सना लौखि हाइबदुदि कमदौना साधु मुनि असिना खंगलिबा तसेंगना महादेवना लाक्लदुना महाकि मंगदा वफम असी हाइख्रबा जाला असुमना महाकना पुकनिंगदा खल्लबा मतुंगदा निंगथौदा सेंगबा वफम खुदिंगमक महाकना हाइदोरखि मदुदी लाइसंग असिबु सानबा अहानबा तौबा मतमदा सना मतुम अमखक फंखि नुपा अदुना हाइरक्लिबा वफम अदु तारबा मतुंगदा निंगथौ अकबरना शेर खान कौबा मिओय अदुदा सुमना हाइरक्खि नंगना मफम अदुदगी सना फंगी हाइरगा अखोइदा मतम चाना खंगनद्रिबदि करिखि मंत्री अमा ओइरगा वा लोटपा हुरानबगी थबक तौबगीदमक महापु मंत्री खुबम अदुदगी लौथोखि असिगी तुंगदा साधु मुनि नुपा अदुना महाकि ममाइदा हौरिबा कोई मकोकी सम लोइनमक लौथोरक्लमी कोना थंगदा हौजिकी मुनि अदु अतै कना मनते बिरबनी हाइबदु खंगनरखि वाफम असिबु निंगथौ अकबरना हेक खंगबा मतमदा महाकना यामना कन्ना नोक्लदुना बिरबलदा सुमना हाइरक्खि बिरबल नहाक असिदि अंगकपनि ngasisu nangna yamna heisinगना खुदिंगमक असिबु अखोइदा खंगनबनी वफम असिगिदमक अइना नंगबु यामना अमुकसु थागतलि असी हारदुना निंगथौ अकबरना बिरबलबु अमुक थागतखि वरिसि मतांग असिदा लुसिनजरे ताबिरबु खुदिंगमकपु थागतजरि अमुकसु बिरबल अमसुंग अकबरगी ओइबा वरि मतेक मतंग मयामदा लिदुना ताहनजगे ngasi aina lijagadauriba warisiगी ममिंगदि पैसा मयेक अहुम चैनल असिबु नुसिबिदुना लाइक सब्सक्राइब अमसुंग शेयर तौबियु निंगथौ अकबरगी दरबारदा लैरिबा बिरबलबु कलक्चबा मंत्री मयाम सिंग अदुना बिरबलगी मरमदा असोइबा अमा नत्रगा अमा थीरदुना मखोइगी मरक्तगी अमना हेक्तमक बिरबलगी मरमदा वाकटलमी असुमना बिरबलगी मरमदा वा अमा हेक्तमकपदा निंगथौ अकबरना तमकलिबा मिओय अदुदा थबक अमा सिनरदुना बिरबलदगी महांग हेना मतिक चाय हाइबदु उन्ननबा खुदोंचाबा अमा हेक पिरमी नोंगमा निंगथौ अकबरना थबक अमाबु येंसिननबा अखन्नना बिरबलबु मफम अमादा थाखि निंगथौ अकबरना बिरबलबु थबक अदु सिनख्रबा मतुंगदा लेहौरिबा मंत्री मयाम अदु पेलमदे मखोइ मरक्तगी अमना हाइरक्खि इनिंगथौ करिगिनो थबक अमा हेक लाकपा मतमदा बिरबलदा मदुगी खुदोंचाबा पिबिरिबा सिबो अखोइसु महै मसिंग बुद्धि लौसिंगदा बिरबलदगी करिमत्ता ताजबा नत्ते अदुबु निंगथौना अखोइना खंजरिबा हैजरिबा महै मसिंग खुदिंगमक असिदा थाजबिदबा माली निंगथौ अकबरना खुमी अइना नखोइबु थाजदबगी वा नत्ते अइना अरुबा थबक अमा लाकपा मतमदा बिरबलदा मदुबु सिनबगी मरमदि बिरबलदी अरुबा थबकपु लाइहनबा ngamba ओइथोकलरोइ खल्लुरबा थबक अमाबु ओइथोकहनबा ngamba मिओय अमनी मरम असिननी अरुबा थबक अमा तारकपा मतमदा अइना थबक अदुबु मंगोंदा सिनरिबासि नुपा अदुना मखा तारई अदुदि निंगथौ बिरबलदा नते अखोइसु ngमगनी इनिंगथौना थबक अदु अखोइदा सिनबिदबगी वा खक्तनी नुपा अदुना अदुम हाइरकपा वादु तारगा निंगथौ अकबरना सुमना मखा तारई फरे नंगी वखन अदु यौरबदी अइ ngasi नंगोंदा थबक अमा सिनगे अइना सिनगदौरिबा थबकति करिसु नते अइना नंगोंदा चांदी चटपी मयेक अहुम पीगनी हाइरिबा पैसा मयेक अहुम मसिगी मनुंगदगी पैसा मयेक अमना हंदकी मपोक असिदा कानबा थबक अमा तौगदबनी अदुगा पैसा मयेक अमना मथंग मुकी मपोकता काननबा ओइगदबनी अदुगा पैसा मयेक अमना हंदक मुकी मपोकतसु मथंग मुकी मपोकतसु मपोक अनीदा कानदबा मवोंगदा सिजनगदबनी असी हारदुना निंगथौ अकबरना मंत्री अदुदा पैसा मयेक अहुम पीरदुना पैसा अदुबु मांगना हाइरिबा मवोंग अदुदा सिजनरदुना हलकनबा थाखिरमी नुपा अदुना बाजार जरोक्लबा मतमदा पैसा असिबु हंदक मपोकदा काननबा सिजनबदि यामना लाई अदुबु पैसा मयेक अमा मथंग मुकी मपोकदा काननबा सिजनौ हाइरिबा सिबु मसिबु करम्बा मवोंगदा सिजनगनी हाइबसि महाक खंगबा ngममदे महाकना वाफम असि खनबदा महाके मतम मयाम हौखिरमी अदुगा पैसा मयेक अमना हंदक मुकी मपोकतसु मथंग मुकी मपोकतसु कानदबा मवोंगदा सिजनगदबनी हाय मसिना करमना सिजनगनी असिदा खनबदा महाके मतम मयाम हौखिरमी कोना थंगदा महाक पैसा अहुम अदु सिजनबा ngमदना निंगथौगी कोनुंगदा मुहलखि महाकना निंगथौना सिनरिबा थबक अदु पांगथोकपा ngमद्रे हाइदुना निंगथौदा हाइरुबा मतमदा निंगथौना सुमना खुमई
ꯐꯔꯦ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯕꯤꯔꯕꯜ ꯂꯥꯛꯈꯤꯁꯅꯨ ꯕꯤꯔꯕꯜꯗ ꯑꯃꯨꯛ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯁꯤꯟꯅꯒꯦ ꯀꯔꯤꯒꯨꯝꯕ ꯕꯤꯔꯕꯜꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯊꯣꯛꯂꯒꯗꯤ ꯕꯤꯔꯕꯜꯅ ꯅꯪꯅ ꯑꯣꯏꯊꯣꯛꯇꯦ ꯈꯜꯂꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯍꯟꯕ ꯉꯝꯕꯒꯤ ꯃꯒꯨꯟ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯒꯗꯕꯅꯤ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯗꯨꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯉꯁꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕ ꯊꯕꯛ ꯑꯗꯨ ꯕꯤꯔꯕꯜꯗ ꯑꯃꯨꯛ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯕꯤꯔꯕꯜꯅ ꯄꯩꯁꯥ 6 ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯆꯠꯇꯨꯅ ꯄꯩꯁꯥ 6 ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯇꯝꯃꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯕꯜ ꯅꯪꯅ ꯄꯩꯁꯥ 6 ꯑꯗꯨꯕు ꯃꯔꯝ 3 ꯑꯗꯨꯗ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯏ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯑꯩꯅ ꯍꯩ ꯔꯥ ꯂꯩꯗꯨꯅ ꯆꯥꯖꯈꯤ ꯍꯩ ꯔꯥ ꯆꯥꯕꯅ ꯍꯛꯆꯥꯡ ꯁꯤꯡꯍꯜꯂꯤ ꯍꯛꯆꯥꯡ ꯐꯍꯜꯂꯤ ꯃꯁꯤꯅ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯀꯥꯟꯅꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯂꯥꯏꯔꯕ ꯃꯤꯇꯥꯡꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯆꯥꯛꯅꯤꯕ ꯑꯃꯒꯤꯗꯃꯛ ꯆꯥꯅꯕ ꯄꯣꯠ ꯂꯩꯔꯗꯨꯅ ꯃꯉꯣꯟꯗ ꯗꯥꯟ ꯇꯧꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯩꯅ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯥꯟꯅꯅꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯈꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯪꯅꯤꯡꯅ ꯑꯃꯨꯛ ꯍꯪꯉꯛꯏ ꯑꯗꯨꯒ ꯄꯩꯁꯥ ꯑꯃꯗꯨꯅ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯝꯃꯨ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯅ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯀꯥꯟꯅꯗꯅꯕ ꯃꯑꯣꯡꯗ ꯃꯗꯨꯕꯨ ꯑꯩꯅ ꯖꯨꯋꯥꯔꯗ ꯊꯥꯗꯣꯛꯈꯤ ꯖꯨꯋꯥꯔꯗ ꯃꯥꯡꯈꯤꯕ ꯊꯥꯈꯤꯕ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯁꯦꯔ ꯈꯥꯟ ꯅꯍꯥꯛꯇꯤ ꯕꯤꯔꯕꯜꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯐꯥꯎꯏ ꯉꯁꯥꯏꯒꯤ ꯃꯟꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨ ꯏꯀꯥꯏꯔꯗꯨꯅ ꯃꯀꯣꯛ ꯅꯣꯜꯂꯞ ꯇꯧꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯅꯤꯡꯊꯧ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥ ꯍꯥ ꯂꯥꯎꯅ ꯅꯣꯛꯂꯗꯨꯅ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤꯃꯠꯇ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯐꯔꯦ ꯐꯔꯦ ꯁꯤ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯕꯨ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯒꯠꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯕꯤꯔꯕꯜꯒꯤ ꯋꯥꯔꯤ ꯅꯤꯡꯊꯧ ꯑꯛꯕꯔ ꯋꯥꯔꯤ ꯇꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯂꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯃꯃꯝ ꯂꯤꯗꯨꯅ ꯇꯥꯍꯟꯒꯗꯕꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧꯕꯨ ꯍꯔꯥꯎꯍꯟꯅꯕ ꯇꯟꯖꯥ ꯑꯃ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯐꯪꯂꯦ ꯇꯟꯖꯥ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯈꯣꯏꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯝꯁꯤꯟꯕ ꯈꯪꯖꯤꯟꯕ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛꯐꯥꯎ ꯃꯃꯥꯡꯗ ꯇꯥꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯃꯛ ꯂꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯒꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯇꯔꯟ ꯅꯥꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯇꯥꯍꯜꯂꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯍꯔꯥꯎꯕ ꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯗꯦ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯥꯈ꯭ꯔꯕ ꯋꯥꯔꯤꯃꯛꯇ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯧꯅ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯂꯤꯅꯕ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈ꯭ꯔꯕꯁꯨ ꯀꯣꯟꯅꯊꯪꯗ ꯅꯤꯡꯊꯧꯕꯨ ꯄꯦꯜꯍꯟꯕ ꯍꯔꯥꯎꯍꯟꯕ ꯉꯝꯃꯛꯇ꯭ꯔꯕꯗ ꯃꯈꯣꯏ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ ꯃꯈꯣꯏꯅ ꯈꯟꯅꯩ ꯋꯥꯔꯤ ꯂꯤꯕ ꯑꯁꯤꯗ ꯐꯥꯎꯕ ꯕꯤꯔꯕꯜꯅ ꯃꯅꯥ ꯑꯁꯤ ꯂꯧꯈ꯭ꯔꯒꯗꯕ ꯖꯥꯠꯂꯥ ꯑꯇꯩ ꯑꯇꯩꯗ ꯃꯍꯥꯛꯅ ꯁꯤꯡꯖꯔꯕꯁꯨ ꯋꯥꯔꯤ ꯂꯤꯕ ꯑꯁꯤ ꯐꯥꯎꯕꯗꯗꯤ ꯃꯍꯥꯛꯅ ꯃꯅꯥ ꯑꯁꯤ ꯂꯧꯍꯟꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯑꯃꯁꯨꯡ ꯈꯪꯖꯕ ꯆꯥꯡꯗ ꯍꯣꯠꯅꯔꯗꯨꯅ ꯃꯈꯣꯏꯅ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤꯗꯨꯗ ꯅꯤꯡꯊꯧꯅ ꯇꯥꯅꯤꯡꯒꯗꯕ ꯃꯑꯣꯡꯗ ꯂꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯄꯦꯜꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯕꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯂꯩꯔꯝꯗꯦ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯝ ꯃꯊꯪ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯒꯤ ꯇꯔꯟ ꯑꯃꯨꯛ ꯇꯥꯔꯛꯈꯤ ꯕꯤꯔꯕꯜꯁꯨ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯅ ꯂꯤꯗꯨꯅ ꯇꯥꯍꯟꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ
ꯅꯤꯡꯊꯧ ꯑꯛꯕꯔꯕꯨ ꯄꯦꯜꯍꯟꯕ ꯉꯝꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯄꯦꯟꯕ ꯄꯥꯛ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯦꯜꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯒꯤ ꯖꯨꯒꯥꯏ ꯀꯌꯥ ꯑꯃ ꯍꯥꯞꯂꯕꯁꯨ ꯅꯤꯡꯊꯧ ꯑꯗꯨ ꯄꯦꯟꯕ ꯄꯥꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ?" ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯗꯨꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯈꯔ ꯁꯥꯡꯊꯍꯜꯂꯤ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ? ꯃꯈꯥꯗꯤ?" ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯇꯥꯅ ꯇꯥꯅ "ꯃꯈꯥꯗꯤ? ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ?" ꯁꯨꯝꯅ ꯁꯨꯝ ꯍꯪꯗꯨꯅ ꯂꯩꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯀꯩꯒꯨꯝꯕ ꯑꯃ ꯈꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯕ ꯋꯥꯔꯤ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯟꯖꯔꯦ." ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯕꯤꯔꯕꯜ, ꯅꯪꯅ ꯍꯧꯖꯤꯛ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯇꯦꯜꯂꯤ꯫ ꯈꯤꯇꯪ ꯁꯥꯡꯇꯛ ꯇꯧꯕ ꯑꯩꯅ ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯃꯇꯪ ꯂꯤꯌꯨ." ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯉꯁꯤꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔ ꯐꯥꯎꯕꯗ ꯅꯤꯡꯊꯧ ꯑꯁꯤ ꯑꯄꯦꯟꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯑꯁꯥꯡꯕ ꯋꯥꯔꯤ ꯑꯃ ꯂꯤꯈꯣ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯑꯁꯥꯡꯕ ꯋꯥꯔꯤ ꯂꯤꯅꯤ ꯇꯧꯔꯤꯁꯦ?" ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯒ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ "ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯂꯣ, ꯇꯣꯛꯂꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯍꯟꯒꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯕꯤꯔꯕꯜ ꯈꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯏꯅꯤꯡꯊꯧꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯃꯗ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯐꯧ ꯊꯝꯅꯕ ꯐꯧꯀꯩ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯧꯀꯩ ꯑꯗꯨꯒꯤ ꯃꯊꯛ ꯑꯣꯏꯔꯞꯅ ꯄꯤꯛꯂꯞ ꯇꯧꯕ ꯑꯍꯣꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯟꯗ꯭ꯔꯥꯡ ꯑꯃ ꯅꯣꯡꯃ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯐꯧ ꯃꯔꯨ ꯑꯃ ꯃꯌꯥꯗ ꯆꯤꯛꯇꯨꯅ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯔꯛ ꯊꯠꯅ ꯍꯪꯉꯛꯏ, "ꯑꯗꯨꯗꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ?" ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯃꯨꯛꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯑꯍꯣꯕ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯐꯧ ꯃꯔꯨ ꯑꯃꯃꯨꯛ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯄꯨꯊꯣꯔꯛꯏ." ꯅꯤꯡꯊꯧꯅ ꯍꯪꯉꯤ, "ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ?" ꯕꯤꯔꯕꯜꯅ, "ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯃꯨꯛꯀꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯐꯧ ꯃꯔꯨ ꯑꯃꯃꯨꯛ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯄꯨꯊꯣꯔꯛꯏ." ꯅꯤꯡꯊꯧ ꯑꯛꯕꯔꯅ, "ꯃꯈꯥ ꯇꯥꯔꯛꯎ ꯕꯤꯔꯕꯜ." ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯔꯕꯜꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯀꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯌꯥꯅ ꯐꯧ ꯃꯔꯨ ꯑꯃꯃꯨꯛ ꯆꯤꯛꯇꯨꯅ ꯐꯨꯔ ꯂꯥꯎꯅ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ꯫ ꯕꯤꯔꯕꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ ꯕꯤꯔꯕꯜ, ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯗꯒꯤ ꯃꯈꯥ ꯏꯇꯥ ꯇꯥꯗ꯭ꯔꯤꯕꯗꯤ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯋꯥꯔꯤ ꯑꯁꯤꯗ ꯇꯧꯔꯤꯕꯗꯨꯅꯤ ꯑꯩꯅ ꯂꯤꯖꯔꯤꯕꯁꯤ." ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯁꯝꯖꯤꯜꯂꯣ, ꯑꯗꯨꯒꯤ ꯃꯈꯥ ꯀꯩꯗꯧꯔꯕ ꯍꯥꯏꯔꯛꯎ." ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯋꯥꯔꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯕꯅꯤ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯁꯝꯖꯤꯜꯂꯨ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ." ꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯑꯍꯣꯕ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛ, ꯑꯁꯨꯝ ꯇꯧꯔꯝꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯀꯣꯟꯗ ꯄꯥꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯌꯥꯔꯦꯈ꯭ꯔꯦ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛꯁꯨ, "ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ?" ꯕꯤꯔꯕꯜ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯃꯨꯛꯁꯨ ꯎꯆꯦꯛ ꯑꯗꯨ ꯑꯍꯣꯕ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯆꯤꯟꯅ ꯐꯧ ꯃꯔꯨ ꯑꯃ ꯆꯤꯛꯇꯨꯅ ꯑꯃꯨꯛ ꯄꯥꯏꯊꯣꯔꯛꯏ." ꯅꯤꯡꯊꯧꯅ, "ꯌꯥꯔꯦ ꯕꯤꯔꯕꯜ, ꯅꯪꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯑꯣꯏꯅ ꯍꯥꯏꯔꯛꯂꯣ, ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯣ." ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯅꯨꯡꯇꯤꯒꯤ ꯀꯩ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯗꯨꯅ ꯐꯧ ꯃꯔꯨ ꯑꯃꯃꯝ ꯆꯤꯛꯇꯨꯅ ꯊꯣꯔꯛꯄꯗꯨ ꯑꯇꯩ ꯁꯦꯟꯗ꯭ꯔꯥꯡꯁꯤꯡꯅꯁꯨ ꯈꯪꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯐꯧꯁꯤꯡ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ." ꯑꯛꯕꯔ ꯅꯤꯡꯊꯧꯅ, "ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯕꯤꯔꯕꯜ?" ꯑꯗꯨꯝꯅ ꯁꯦꯟꯗ꯭ꯔꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯗꯨꯅ ꯀꯩ ꯃꯅꯨꯡ ꯑꯗꯨꯗ ꯊꯝꯂꯤꯕ ꯐꯧ ꯑꯗꯨ ꯆꯥꯔꯦ ꯈꯪꯕꯗ ꯀꯣꯟꯅꯊꯪꯗ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯣꯕꯗꯨ ꯃꯦꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯥꯡꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯛꯇ ꯂꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯊꯧꯗ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯋꯥꯔꯤꯒꯤ ꯁꯔꯨꯛ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
ꯅꯪꯒꯤ ꯉꯁꯤꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯒ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ ꯕꯤꯔꯕꯜ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯂꯗꯨꯅ ꯃꯉꯣꯟꯗ ꯃꯅꯥ ꯑꯗꯨ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯐꯤꯚꯝ ꯇꯟꯖꯥ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯈꯨꯗꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯕꯨꯙꯤ ꯆꯦꯟꯕ ꯃꯇꯧ ꯑꯗꯨ ꯃꯌꯥꯝꯗ ꯎꯠꯊꯣꯛꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯉꯁꯤꯁꯨ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯑꯩꯅ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯄꯥꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯊꯥ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯕ ꯂꯧꯁꯤꯡ ꯂꯩꯕ ꯃꯇꯧ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯌꯥꯝꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯝꯗ ꯑꯔꯨꯕ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯒꯤ ꯃꯇꯦꯡ ꯍꯦꯛ ꯍꯦꯛ ꯂꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯑꯏꯕ ꯆꯦ ꯊꯥꯔꯛꯇꯨꯅ ꯍꯤꯔꯝ ꯑꯃꯒꯤꯗꯃꯛ ꯕꯤꯔꯕꯜꯒ ꯈꯟꯅꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯂꯩ, ꯃꯔꯝ ꯑꯁꯤꯅ ꯕꯤꯔꯕꯜꯕꯨ ꯃꯇꯝ ꯈꯔꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯝꯗ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯍꯥꯏꯖꯔꯛꯈꯤ꯫ ꯏꯔꯥꯟꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯔꯗꯨꯅ ꯕꯤꯔꯕꯜꯕꯨ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯏꯔꯥꯜ ꯂꯩꯕꯥꯛ ꯆꯠꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡꯕ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜꯄꯣꯠ, ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌా ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯗꯨꯅ ꯕꯤꯔꯕꯜꯒ ꯂꯣꯏꯅꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯃꯥꯟ ꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯏꯔꯥꯜ ꯂꯩꯕꯥꯛ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯔꯥꯜ ꯂꯩꯕꯥꯛ ꯌꯧꯔꯕ ꯃꯇꯝꯗ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯄꯣꯠ ꯈꯨꯗꯤꯡꯃꯛ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯃꯥꯟ ꯁꯤꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯈꯟꯅꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯃꯍꯥꯛꯅ ꯑꯉꯝꯕ ꯆꯥꯡꯗ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ꯫ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯃꯈꯣꯏꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯑꯃꯨꯛ ꯍꯟꯅꯕ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯒꯤ ꯆꯠꯂꯝꯗꯥꯏꯒꯤ ꯕꯤꯗꯥꯏ ꯂꯧꯕ ꯃꯇꯝꯗ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯈꯤ꯫ ꯕꯤꯔꯕꯜ, ꯑꯩ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯔꯛꯇ ꯂꯩꯕ ꯈꯦꯠꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯨ꯫ ꯇꯤꯜꯂꯤꯕ ꯗꯔꯕꯥꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯋꯥꯍꯪ ꯑꯗꯨ ꯍꯪꯉꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯑꯛꯕꯔ ꯅꯤꯡꯊꯧꯗꯤ ꯄꯥꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯊꯥꯖꯒꯨꯝꯕꯅꯤ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯗꯣꯜꯄꯣꯠ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯃꯥꯟ ꯁꯤꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅꯗꯤ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯂꯕ ꯃꯇꯨꯡꯗ ꯏꯔꯥꯜ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯄꯥꯜꯍꯧꯔꯤ, ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯈꯤꯕ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯟꯖꯔꯛꯄ ꯃꯇꯝꯗ ꯏꯅꯤꯡꯊꯧꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯟ ꯁꯤꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯍꯜꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯈꯤ꯫ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯩꯒ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯃꯍꯥꯛꯄꯨ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯒ ꯆꯥꯡꯗꯝꯅꯔꯝꯃꯤ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯕꯨꯅ ꯄꯥꯟꯈꯠꯂꯛꯄꯒꯤ ꯊꯥꯖꯅꯤ ꯍꯥꯏꯗꯨꯅ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯅꯤꯡꯊꯧꯕꯨ ꯍꯟꯊꯅ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯕꯤꯔꯕꯜꯅ ꯄꯤꯈꯤ꯫ ꯃꯥꯟ ꯁꯤꯡꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯊꯥꯖꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜꯅꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯥꯅꯦ, ꯅꯪꯅ ꯑꯣꯟꯅꯅ ꯇꯥꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯟ ꯁꯤꯡ꯫ ꯃꯥꯟ ꯁꯤꯡꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ, ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯁꯨ ꯕꯤꯔꯕꯜꯗ ꯍꯧꯖꯤꯛꯃꯛ ꯃꯁꯥꯃꯛꯇ ꯍꯪꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯪꯗ꯭ꯔꯤꯉꯩꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯛꯏ, ꯏꯅꯤꯡꯊꯧ, ꯃꯥꯟ ꯁꯤꯡꯅ ꯇꯝꯂꯤꯕꯁꯤ ꯑꯆꯨꯝꯕꯅꯤ, ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯄꯥꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯊꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ, ꯑꯗꯨꯒ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫
ꯋꯥꯗꯨ ꯇꯥꯔꯒ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯕꯤꯔꯕꯜ? ꯅꯪꯅ ꯑꯩꯕꯨ ꯄꯥꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯊꯥꯒ ꯆꯥꯡꯗꯝꯅꯔꯝꯃꯤ ꯍꯥꯏꯔꯤꯕꯗꯤ? ꯑꯩꯅ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯒꯤ ꯇꯥꯏ ꯑꯁꯤꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯅꯠꯆꯗꯦ ꯅꯤꯡꯊꯧ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯄꯥꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯊꯥꯒ ꯆꯥꯡꯗꯝꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯄꯥꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯊꯥꯖꯦꯠꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯏ, ꯍꯦꯟꯅ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯕ ꯑꯣꯏꯔꯛꯏ ꯃꯔꯝ ꯑꯁꯤꯅꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯕꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯒ ꯆꯥꯡꯗꯝꯅꯔꯝꯂꯤꯕꯒꯤ ꯃꯔꯝꯅ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯗꯤ ꯉꯥꯜꯂꯝꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯟꯊꯔꯛꯄꯅꯤ, ꯑꯗꯨꯒ ꯊꯥꯁꯤ ꯑꯣꯏꯗꯨꯅ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯈꯟꯖꯔꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯄꯥꯟꯈꯠꯂꯛꯄꯒꯤ ꯊꯥꯖꯒ ꯆꯥꯡꯗꯝꯅꯔꯝꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯒ ꯆꯥꯡꯗꯝꯅꯈꯤꯕꯅꯤ꯫ ꯁꯥꯎꯔꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯏꯪꯊꯈꯤ ꯑꯃꯁꯨꯡ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯕꯨ ꯑꯛꯕꯔꯅ ꯌꯥꯝꯅ ꯊꯥꯒꯠꯂꯗꯨꯅ ꯏꯔꯥꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯕꯤꯔꯕꯜꯗ ꯄꯤꯈꯤ꯫ ꯑꯗꯨꯒ ꯃꯥꯟꯁꯤꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯥꯟꯁꯤꯡ, ꯅꯪꯅ ꯋꯥ ꯑꯃ ꯇꯥꯕ ꯃꯇꯝꯗ ꯋꯥ ꯑꯗꯨꯕꯨ ꯑꯐꯕ ꯃꯑꯣꯡꯗ ꯂꯧꯁꯤꯟꯕ ꯇꯝꯃꯨ, ꯃꯇꯨꯡꯗꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯟꯁꯤꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯟꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨꯕꯨ ꯍꯔꯥꯎꯍꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯃꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯀꯣꯟꯅ ꯃꯅꯥꯁꯨ ꯂꯧꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯥꯃꯦꯡꯅ ꯈꯨꯡꯒꯪ ꯑꯅꯤ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯄꯥꯜꯂꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯈꯨꯡꯒꯪ ꯑꯃꯗ ꯀꯜꯂꯨ ꯀꯧꯕ ꯂꯥꯏꯔꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯈꯨꯡꯒꯪ ꯄꯨꯝꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯅꯤ ꯍꯥꯃꯦꯡꯅ ꯆꯥꯕꯤꯈ꯭ꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯜꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯦꯡꯅꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯨꯝꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯎꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏ, ꯀꯝꯗꯧꯅ ꯍꯥꯃꯦꯡꯅꯕꯨ ꯈꯨꯡꯒꯪ ꯑꯅꯤ ꯆꯥꯒꯗꯧꯔꯤꯕꯅꯣ ꯀꯜꯂꯨ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤ ꯈꯔꯅ ꯑꯗꯨꯝꯅ ꯍꯪꯕ ꯃꯇꯝꯗꯁꯨ ꯀꯜꯂꯨꯅ ꯃꯈꯥꯗ ꯏꯇꯥ ꯇꯥꯗꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ, ꯐꯠꯈꯤꯗ꯭ꯔꯕ ꯍꯥꯃꯦꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯅꯤ ꯆꯥꯕꯤꯈꯤꯕꯅꯤ꯫ ꯀꯜꯂꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯜꯂꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯁꯟꯗꯣꯔꯛꯄꯅ ꯅꯣꯡꯃ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯊꯕꯛ ꯇꯧꯕ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯀꯜꯂꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯇꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯈꯨꯟꯒ ꯊꯪꯅꯅ ꯂꯩꯕ ꯀꯜꯂꯨ ꯀꯧꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯒꯤ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯑꯩꯅ ꯉꯔꯥꯡ ꯇꯥꯖꯩ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯤ, ꯀꯔꯤ ꯑꯉꯛꯄ ꯋꯥꯅꯣ ꯅꯪꯅ ꯇꯥꯔꯛꯂꯤꯕꯕꯣ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯇꯥꯖꯕꯗ ꯀꯜꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯑꯅꯤ ꯍꯥꯃꯦꯡꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯖꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯌꯥꯝꯗ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯗꯨꯕꯣ? ꯃꯗꯨꯕꯨ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯇꯟꯖꯥ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯖꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯔꯝꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯊꯪ ꯑꯩꯁꯨ ꯇꯥꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯅ ꯍꯥꯃꯦꯡꯅ ꯈꯨꯡꯒꯪ ꯑꯅꯤꯗꯨ ꯆꯥꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯅꯤꯡꯏ꯫ ꯃꯔꯝ ꯑꯁꯤꯅ ꯀꯜꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯌꯦꯡꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯀꯜꯂꯨꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯜꯂꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯀꯜꯂꯨꯕꯨ ꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃꯗꯤ ꯎꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯜꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯎꯕꯤꯈ꯭ꯔꯤꯕꯗꯤ ꯅꯣꯡꯃ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯊꯣꯛꯄꯤꯔꯛꯄꯗ
ꯋꯥꯔꯦ ꯆꯣꯛꯊꯔꯦ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤꯗ ꯆꯪꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯐꯥꯔꯝꯗ ꯍꯧꯔꯤꯕ ꯆꯨꯗꯒꯤ ꯆꯨꯍꯤꯡ ꯁꯨꯝꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯄꯤꯊꯛꯆꯈꯤꯕꯅꯤ꯫ ꯆꯨꯍꯤꯡ ꯑꯗꯨ ꯊꯛꯄ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯕꯤꯈꯤ, "ꯅꯪꯒꯤ ꯆꯨꯍꯤꯡ ꯑꯁꯤꯕꯨ ꯆꯨ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯁꯨꯝꯂꯤꯕꯔꯥ? ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯦꯗ"꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯨꯝꯖꯈꯤ, "ꯏꯅꯤꯡꯊꯧ, ꯃꯥꯅꯤ, ꯃꯁꯤ ꯆꯨ ꯄꯥꯝꯕꯤ ꯑꯃꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯆꯨ ꯄꯥꯝꯕꯤ ꯑꯃꯗꯒꯤ ꯆꯨꯍꯤꯡ ꯀꯌꯥꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯊꯛꯀꯗꯧꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯣꯏꯔꯒꯅ ꯆꯨꯍꯤꯡ ꯌꯥꯝꯅ ꯊꯣꯛꯏ, ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯑꯣꯏꯔꯒꯅ ꯆꯨꯍꯤꯡ ꯈꯖꯤꯛꯇꯃꯛ ꯊꯣꯛꯏ"꯫ ꯑꯩꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ, "ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯅꯪꯒꯤ ꯐꯥꯔꯝ ꯑꯁꯤꯒꯤ ꯆꯍꯤꯗ ꯁꯦꯟꯈꯥꯏ ꯑꯣꯏꯅ ꯄꯩꯁꯥ ꯀꯌꯥꯗꯤ ꯄꯤ"꯫ ꯏꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯪꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯖꯈꯤꯕꯅꯤ, "ꯏꯅꯤꯡꯊꯧ, ꯆꯍꯤꯗ ꯄꯩꯁꯥ 2 ꯄꯤꯖꯩ"꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ, "ꯑꯁꯨꯛ ꯆꯥꯎꯕ ꯐꯥꯔꯝ ꯑꯁꯤꯒꯤꯗꯃꯛ ꯆꯍꯤꯗ ꯄꯩꯁꯥ 2 ꯈꯛ ꯄꯤ ꯍꯥꯏꯕ? ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯪꯒꯤ ꯆꯨꯍꯤꯡ ꯑꯁꯤ ꯍꯥꯎꯏ, ꯒꯤꯂꯥꯁ ꯑꯃꯠꯇꯒ ꯄꯤꯊꯛꯎ" ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯨꯍꯤꯡ ꯁꯨꯝꯂꯨꯕ ꯃꯇꯝꯗ ꯁꯨꯡꯂꯤꯕ ꯆꯨꯍꯤꯡ ꯑꯗꯨ ꯈꯖꯤꯛꯇꯃꯛ ꯊꯣꯔꯛꯈꯤ, ꯒꯤꯂꯥꯁ ꯑꯃꯐꯥꯎ ꯊꯟꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯉꯛꯂꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯅ ꯒꯤꯂꯥꯁ ꯑꯃꯐꯥꯎ ꯐꯥꯗ꯭ꯔꯤꯕꯁꯤꯗꯤ"꯫ ꯀꯜꯂꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯆꯨ ꯑꯁꯤꯗꯒꯤ ꯆꯨꯍꯤꯡ ꯀꯌꯥꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯄꯤꯛꯄꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯏꯅꯤꯡꯊꯧꯅ ꯉꯁꯥꯏ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯂꯥꯛꯄꯤꯈꯤꯕ ꯃꯇꯝꯗ ꯆꯨꯍꯤꯡ ꯌꯥꯝꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯅꯤꯡꯊꯧ ꯄꯨꯛꯅꯤꯡ ꯈꯩꯇꯪ ꯍꯣꯡꯕꯤꯔꯝꯂꯒꯅꯤ, ꯃꯔꯝ ꯑꯁꯤꯅꯅꯤ"꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯩꯅ ꯃꯐꯝ ꯑꯁꯤꯒꯤ ꯁꯦꯟꯈꯥꯏ ꯈꯖꯤꯛꯇꯪ ꯍꯦꯟꯒꯠꯀꯦ ꯈꯜꯂꯨꯕꯒꯤꯅꯤ ꯆꯨꯍꯤꯡ ꯑꯁꯤꯅ ꯈꯖꯤꯛꯈꯛ ꯊꯣꯔꯛꯂꯤꯕꯁꯤ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯀꯜꯂꯨꯗ ꯍꯥꯏꯔꯛꯈꯤ, "ꯀꯜꯂꯨ, ꯑꯩ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯑꯍꯦꯟꯕ ꯆꯥꯡꯗ ꯆꯨꯒꯤ ꯐꯥꯔꯝ ꯇꯧꯅꯅꯕ ꯑꯩꯅ ꯅꯉꯣꯟꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ 2 ꯄꯤꯔꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯇꯥꯔꯝꯕ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯃ ꯂꯧꯈꯠꯂꯗꯨꯅ "ꯈꯨꯡꯒꯪ 2 ꯄꯤꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨꯗ ꯏꯔꯕ ꯃꯇꯨꯡꯗ ꯀꯜꯂꯨꯗ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯜꯂꯨ, ꯅꯪꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯑꯩꯅ ꯏꯔꯝꯂꯤꯕ ꯑꯁꯤꯕꯨ ꯎꯠꯂꯗꯨꯅ ꯈꯨꯡꯒꯪ 2 ꯅꯪꯒꯤ ꯃꯤꯡꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯅꯪ ꯂꯧꯕ ꯂꯥꯎ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯅ ꯍꯟꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯑꯏꯕ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨ ꯀꯜꯂꯨꯅ ꯃꯥꯒꯤ ꯀꯣꯛꯌꯦꯠꯇ ꯊꯦꯠꯆꯤꯜꯂꯗꯨꯅ ꯃꯥꯅ ꯆꯨ ꯁꯨꯡꯂꯝꯐꯝ ꯃꯐꯝ ꯑꯗꯨꯕꯨ ꯈꯩꯇꯪ ꯁꯦꯡꯗꯣꯛꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯀꯣꯛꯌꯦꯠꯇ ꯌꯦꯠꯂꯝꯕ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯍꯥꯃꯦꯡ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯅꯥ ꯑꯗꯨ ꯃꯔꯩꯅ ꯁꯠ ꯂꯥꯎꯅ ꯂꯦꯛꯁꯤꯜꯂꯗꯨꯅ ꯁꯥꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯜꯂꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯂꯗꯨꯅ ꯅꯤꯡꯊꯧꯗ ꯈꯪꯍꯜꯂꯤ꯫ ꯀꯜꯂꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯇꯧꯈꯤꯕ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯃꯁꯨꯡ ꯀꯜꯂꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯗꯔꯕꯥꯔ ꯇꯥꯟꯅ ꯌꯧꯍꯜꯂꯛꯈꯤꯕꯒꯤꯗꯃꯛ ꯀꯜꯂꯨꯕꯨ ꯅꯤꯡꯊꯧꯅ ꯊꯥꯒꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯜꯂꯨꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯁꯤ ꯄꯨꯝꯅꯃꯛ ꯕꯤꯔꯕꯜꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩꯅ ꯇꯧꯖꯈꯤꯕꯅꯤ꯫ ꯊꯥꯒꯠꯄꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯊꯥꯒꯠꯄꯤꯌꯨ"꯫ ꯀꯜꯂꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯄꯦꯟꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯕꯤꯔꯕꯜꯒꯤ ꯋꯥꯈꯜ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ"꯫ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯜꯂꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯆꯨ ꯊꯥꯅꯕꯒꯤꯗꯃꯛ ꯈꯨꯡꯒꯪ 2 ꯅꯤꯡꯊꯧꯅ ꯄꯤꯈꯤ꯫ ꯀꯜꯂꯨ ꯃꯌꯨꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯆꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅꯁꯨ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯉꯁꯤꯁꯨ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜ, ꯅꯈꯣꯏꯒꯤ ꯅꯃꯥ ꯀꯌꯥ ꯁꯨꯏ꯫ ꯑꯛꯕꯔ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯒ ꯄꯨꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯒ ꯄꯨꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯊꯣꯔꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯕꯤꯔꯕꯜꯗ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯅꯤꯡꯊꯧꯅ ꯍꯪꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ꯫ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯑꯛꯕꯔ ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯆꯥꯟꯅꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯙꯔꯃ ꯂꯥꯏꯅꯤꯡ ꯃꯥꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯍꯦꯛ ꯍꯦꯛ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯙꯔꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯤ꯫
ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒ ꯕꯤꯔꯕꯜꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯍꯥꯡꯕ ꯂꯩꯀꯣꯜ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯑꯃ ꯎꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯑꯗꯨꯕꯨ "ꯍꯦ ꯏꯃꯥ ꯇꯨꯜꯁꯤ" ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯕꯤꯔꯕꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯍꯪ ꯑꯃ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯤꯔꯕꯜ, ꯑꯩꯅ ꯇꯥꯕꯗ ꯅꯈꯣꯏꯒꯤꯗꯤ ꯅꯤꯡꯒꯗꯕ ꯂꯥꯏ ꯑꯃꯈꯛꯇ ꯅꯤꯡꯗꯦ ꯍꯥꯏ꯫ ꯍꯧꯖꯤꯛ ꯅꯪꯅ ꯇꯨꯜꯁꯤ ꯑꯁꯤꯗꯁꯨ ꯈꯨꯔꯨꯝꯈ꯭ꯔꯤꯕꯗꯨ ꯇꯨꯜꯁꯤ ꯑꯁꯤꯁꯨ ꯅꯈꯣꯏꯒꯤ ꯂꯥꯏꯔꯥ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯇꯨꯜꯁꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ꯫" ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯨꯜꯁꯤ ꯃꯅꯥ ꯈꯔ ꯊꯠꯂꯒ ꯃꯆꯤꯟꯗ ꯍꯨꯞꯄꯤ꯫ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯂꯦꯡꯕ ꯄꯥꯝꯕꯤ ꯑꯃ ꯎꯕ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ "ꯍꯦ ꯏꯄꯥ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ ꯑꯗꯨꯝꯅ ꯈꯨꯔꯨꯝꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯣꯠ ꯑꯗꯨꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯍꯣꯡꯂꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯀꯟꯊꯩ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯣꯡꯂꯨ ꯃꯅꯥ ꯑꯗꯨꯕꯨ ꯀꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯍꯥꯒꯠꯆꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯀꯔꯤꯅꯣ ꯑꯁꯤꯗꯤ? ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯌꯥꯝꯅ ꯍꯥꯒꯠꯆꯔꯛꯏꯁꯤꯗꯤ?" ꯕꯤꯔꯕꯜꯅ ꯅꯣꯛꯂꯗꯨꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯇꯨꯜꯁꯤ ꯏꯃꯥꯗ ꯂꯪꯅꯔꯨꯕꯗꯨꯒꯤꯅꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯀꯔꯤ ꯇꯧꯔꯒ ꯐꯅꯤ ꯑꯁꯤꯗꯤ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯅꯨ, ꯏꯃꯥ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯖꯔꯒ ꯍꯤꯗꯥꯛ ꯄꯤꯍꯟꯒꯦ꯫" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ ꯁꯟ ꯑꯃꯗꯒꯤ ꯁꯟꯊꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯍꯥꯒꯠꯆꯔꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯇꯩꯕꯤꯔꯝꯃꯤ꯫ ꯁꯟꯊꯤ ꯑꯗꯨ ꯇꯩꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯍꯥꯒꯠꯆꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯐꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯈꯨꯠ ꯑꯁꯤꯗꯤ ꯀꯗꯥꯏꯗ ꯍꯥꯝꯗꯣꯔꯤ ꯇꯧꯔꯤꯁꯤꯗꯤ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯅꯨ, ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯏꯃꯥ ꯒꯪꯒꯥ ꯆꯦꯜꯂꯤ, ꯃꯁꯤꯗ ꯍꯦꯛꯇꯃꯛ ꯆꯥꯝꯊꯣꯛꯄꯤꯌꯨ꯫" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯛꯕꯔꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯍꯪꯉꯛꯈꯤ, "ꯕꯤꯔꯕꯜ, ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯁꯤ ꯀꯌꯥꯃꯛꯇꯤ ꯁꯨꯏ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯁꯤꯡ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯧ ꯍꯥꯏꯔꯕꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯃꯠꯇ ꯊꯝꯗꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯨꯗꯤꯡꯃꯛ ꯄꯤꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯁꯨ ꯏꯃꯥꯅꯤ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯊꯣꯏꯕꯅ ꯃꯍꯧꯁꯥ ꯄ꯭ꯔꯀ꯭ꯔꯤꯇꯤꯅꯤ꯫ ꯃꯁꯤꯅ ꯄꯣꯠꯂꯝ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯕꯗ ꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯍꯤꯡꯕꯗ ꯆꯪꯕ ꯀꯥꯟꯅꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯖꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯅ ꯍꯤꯡꯕ ꯐꯪꯖꯕ, ꯍꯤꯡꯕ ꯉꯝꯖꯔꯤꯕ, ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯃꯍꯧꯁꯥ ꯃꯥꯒꯤ ꯃꯄꯥꯟꯅꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯥꯝꯕꯤꯕꯨ ꯑꯣꯏꯔꯣ, ꯏꯁꯤꯡꯕꯨ ꯑꯣꯏꯔꯣ, ꯂꯩꯕꯥꯛꯄꯨ ꯑꯣꯏꯔꯣ, ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯗꯗꯤ ꯏꯃꯥ ꯑꯣꯏꯅ ꯎꯖꯕꯅꯤ꯫ ꯁꯟꯁꯨ ꯉꯥꯏ, ꯄꯥꯡꯒꯜꯅ ꯊꯕꯛ ꯁꯨꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯗ ꯁꯪꯒꯣꯝ ꯄꯤ꯫ ꯁꯪꯒꯣꯝ ꯑꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯄꯤꯔꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯛꯕꯔ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ ꯕꯤꯔꯕꯜ, ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ꯫" ꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯍꯟꯃꯤꯟꯅꯔꯛꯈꯤ꯫ ꯋꯥꯔꯤꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯙꯔꯃꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯡꯗꯝꯅꯕꯒꯤ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯄꯣꯛꯆꯈꯤꯗꯦ꯫ ꯙꯔꯃ ꯈꯨꯗꯤꯡꯃꯛꯅ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯖꯔꯒ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯑꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯑꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯧꯅ ꯁꯥꯕ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯝꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯇꯨꯝꯃꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯣꯅꯨꯡ ꯑꯗꯣꯝꯗꯒꯤ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯟꯒꯨꯝ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯝꯊꯕ ꯄꯥꯛ ꯌꯥꯈꯤꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ, ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯊꯣꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔ ꯚꯨꯠ ꯄ꯭ꯔꯦꯇ ꯀꯔꯤꯃꯠꯇ ꯊꯥꯖꯗꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯀꯤꯕ ꯆꯤꯡꯅꯕ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯔ ꯈꯪꯄꯥꯏ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯣꯝꯗ ꯂꯥꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯁꯥ ꯉꯝꯂꯝꯗꯦ꯫
ꯅꯤꯡꯊꯧꯒꯤ ꯂꯥꯌꯦꯡꯅꯕ ꯂꯩꯕ ꯃꯥꯏꯕꯗꯨꯕꯨ ꯀꯧꯔꯗꯨꯅ ꯂꯥꯌꯦꯡꯍꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯤꯔꯕꯜ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯈꯔ ꯅꯤꯡꯊꯧꯅ ꯗꯔꯕꯥꯔ ꯊꯣꯔꯛꯇꯕ ꯑꯃꯁꯨꯡ ꯃꯁꯥ ꯉꯝꯗꯦ ꯇꯥꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯍꯪꯕ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯂꯥꯌꯦꯡꯂꯤꯕ ꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯃꯝ ꯑꯔꯥꯛ ꯑꯊꯦꯡꯗ ꯃꯇꯝ ꯁꯥꯡꯅ ꯃꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯐꯝꯗ ꯍꯦꯛꯇꯃꯛ ꯆꯪꯕꯤꯔꯨꯅꯨ꯫ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯤ ꯁꯛꯎꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕꯒ ꯉꯁꯤ ꯑꯅꯥꯕ ꯑꯣꯏꯔꯤꯕꯁꯤ"꯫ ꯃꯥꯏꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯅꯤꯡꯊꯧ ꯑꯛꯕꯔꯗꯤ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯑꯁꯤꯒꯨꯝꯕ ꯃꯤ ꯂꯩꯇꯕ ꯑꯍꯥꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁꯛꯎꯗꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯁꯥꯟꯅꯐꯝ ꯄꯨꯟꯐꯝ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯪꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯃꯤ ꯀꯌా ꯑꯃꯁꯨ ꯍꯥꯠꯈ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯍꯥꯟꯅ ꯀꯤꯔꯝꯗ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯈꯤꯇꯪ ꯐꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯤ, "ꯑꯩ ꯉꯔꯥꯡ ꯐꯥꯎꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯐꯝ ꯑꯁꯤ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯏꯍꯧ ꯑꯁꯤ ꯍꯧꯈꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯂꯤꯕ ꯃꯥꯏꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯐꯝ ꯑꯁꯤꯗ ꯃꯤ ꯆꯪꯕꯗ ꯑꯀꯤ ꯑꯈꯪ ꯂꯩꯗꯅꯕ ꯀꯔꯤ ꯇꯧꯕꯅ ꯍꯧꯖꯤꯛ ꯐꯒꯗꯧꯔꯤ"꯫ ꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ, "ꯄꯨꯛꯅꯤꯡ ꯆꯝꯊꯣꯛꯅꯕ ꯂꯥꯏ ꯑꯃꯇꯪ ꯈꯨꯔꯨꯝꯊꯣꯛꯁꯤ"꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯥ ꯀꯜꯂꯗꯨꯅ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯃꯟꯇ꯭ꯔꯤ ꯈꯔꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯂꯕꯗꯤ ꯃꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤ ꯊꯨꯒꯥꯏ ꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ"꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯛꯕꯔꯅꯗꯤ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯃꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯍꯥꯡꯕ ꯃꯐꯝꯕꯨ ꯑꯣꯏꯒꯦꯔꯥ, ꯋꯥꯈꯜ ꯌꯥꯎꯗꯕ ꯀꯣꯛꯄꯨ ꯑꯣꯏꯒꯦꯔꯥ, ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯈꯨꯟꯗꯤꯟꯐꯝꯅꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ"꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ "ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯦ꯫ ꯑꯩꯒꯤ ꯑꯔꯤꯕ ꯃꯍꯜ ꯑꯁꯤꯕꯨ ꯈꯪꯍꯟꯗꯅ ꯊꯝꯒꯗꯕꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯃꯛ ꯑꯆꯨꯝꯕꯅꯤ꯫ ꯍꯥꯡꯂꯤꯕ ꯃꯍꯜ ꯑꯁꯤꯕꯨ ꯊꯜꯍꯟꯕꯒꯤ ꯊꯕꯛ ꯅꯅꯥꯏ ꯇꯧꯖꯒꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯀꯔꯤ ꯍꯥꯏꯕ? ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯌꯨ ꯍꯥꯏꯕ? ꯑꯗꯨꯛ ꯌꯥꯝꯕ ꯃꯇꯝꯗꯤ ꯀꯔꯤꯒꯤꯅꯣ"꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯨꯃꯤꯠ 5ꯅꯤ 10ꯅꯤꯗꯤ ꯃꯁꯤꯗ ꯀꯔꯤ ꯊꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯃꯇꯝ ꯁꯨꯝ ꯂꯣꯏꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯒꯤ ꯑꯔꯤꯕ ꯃꯍꯜ ꯑꯁꯤ ꯃꯥꯟꯅꯅ ꯁꯔꯨꯛ 3 ꯊꯣꯛꯅ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯔꯨꯛ 3 ꯑꯁꯤꯕꯨ ꯐꯩꯖꯤ, ꯄꯤꯌꯥꯖꯥ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯅꯈꯣꯏ ꯑꯍꯨꯝꯗ ꯁꯔꯨꯛ ꯑꯃꯃꯝ ꯁꯤꯟꯅꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯇꯝ ꯑꯃꯁꯨꯡ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯗꯅ ꯍꯥꯡꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯊꯜꯍꯟꯕ ꯉꯝꯕ ꯃꯤꯗ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯄꯤꯒꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯅꯤ ꯑꯗꯨꯅ ꯁꯨꯝꯅ ꯈꯟꯕ ꯍꯧꯈꯤ, "ꯃꯇꯝ ꯑꯃꯁꯨꯡ ꯄꯩꯁꯥ ꯏꯆꯪ ꯆꯪꯗꯅ ꯍꯥꯡꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯔꯤ ꯍꯥꯞꯂꯒ ꯊꯜꯍꯟꯒꯅꯤ? ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯂꯗꯨꯅ ꯕꯤꯔꯕꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯃꯅꯥ ꯑꯁꯤꯕꯨ ꯑꯩꯅ ꯂꯧꯒꯦ"꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯅꯔꯝꯃꯤ꯫ ꯊꯕꯛ ꯑꯁꯤꯕꯨ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯊꯕꯛ ꯑꯗꯨꯕꯨ ꯀꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯦꯖꯤ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨꯗ ꯂꯁꯤꯡꯒꯤ ꯂꯁꯤꯡꯃꯛꯇ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯦꯡꯅꯈꯤ꯫ ꯄꯤꯌꯥꯖꯥ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯁꯒꯣꯜ ꯁꯥꯃꯨ ꯁꯥ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯕꯒꯤ ꯃꯆꯤꯟꯖꯥꯛ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧꯅ ꯊꯦꯡꯅꯈꯤ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯤꯟꯅꯈꯤꯕ ꯁꯔꯨꯛ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧꯅ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯥꯎꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯁꯤꯟꯅꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯥꯎ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯗ꯭ꯔꯤꯕꯗꯤ"꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯕꯤꯔꯛꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯕꯤꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯩꯅ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ"꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯤꯔꯕꯜ, ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯗꯤ"꯫
ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯤ ꯀꯥ ꯑꯁꯤꯕꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯄꯤꯛ ꯊꯜꯍꯜꯂꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ꯫ ꯌꯦꯡꯕꯤꯌꯨ, ꯀꯥ ꯑꯁꯤꯒꯤ ꯅꯥꯀꯟ ꯃꯔꯤꯗ ꯑꯩꯅ ꯃꯩꯔꯥ ꯃꯔꯤ ꯊꯥꯟꯖꯗꯨꯅ ꯀꯥ ꯑꯁꯤꯕꯨ ꯃꯉꯥꯜꯅ ꯄꯤꯛ ꯊꯜꯍꯜꯂꯤꯕꯁꯤ꯫ ꯃꯩꯔꯥ ꯊꯥꯟꯕꯁꯤꯅ ꯁꯎꯗꯕ ꯊꯋꯥꯏꯁꯨ ꯂꯩꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ, ꯑꯗꯨꯒ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ, ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯇꯝ ꯆꯪꯗꯅ ꯑꯃꯁꯨꯡ ꯄꯩꯁꯥ ꯆꯪꯗꯅ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯅꯤꯡꯊꯧꯅ ꯃꯅꯥ ꯄꯤꯈꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯅꯤ ꯑꯗꯨꯗꯤ ꯕꯤꯔꯕꯜꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡꯗ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫